अहानबद मरोइब पाउसिंग थमजरी थाजबन मांगदा थमदुना होनरबदी खुनाई असि साउखत माइकैदा पुरकप ngamgani haina Lok Sabha gi Outer Manipur Parliamentary Constituency gi MP Dr. Lorho S Phojena phongdokkhre Moredagi Imphal tholokpa Maruti van ama Kondong Lairembi Police Checkpost manakta sakhangdaba khulai paibasingna gari lut tawduna sel amadi mobile phone lawkhre Police na harappadagi bebisanagi apokpa mapa amadi imung manunggi miyoising magistrate amagi mamangda statement pinaba sem sakhre amadi thawbal athokpam awang leikaida lon na leiramba yungang chungpam ama police na thugai khre nupi ama yauna asemba yungang yauna polam kya phaga pangam khre Kurumjari Times of Manipur News yang berbising buku mendhem jantan ataram loksari hauzik miam da pauk sandong na bisari mamang da thokiwa kudong thiwa thodok adu buning singduna maithira ba punsi amagum hingbagi mahutta thajabana mang da thamdana honerabadi kunai asi saukhat maikai da purakpa ngamgani haina Lok Sabha gi Outer Manipur Parliamentary Constituency gi MP Dr. Lorho S Phojena phongdokre ngasi Mapithel Young Lake Tourism Association sinduna chadong news site pangthokiba Outer amadi Innergi Lok Sabha MP anibu okpagi thoramda saruk yakiba Lorhona mioi vai khoi gi punsi da thokiba khudong thiba thodok kya ningsingduna punsibu lama khangda ningba kaiba amagum hingbagi mahutta tungi mirol gi damak khalaga thajabana mangwineraga thabak toba mathok tai tampaki lambu ising isawdogi ngakthongnabagi damak chingi mafam singda u thaba matam oire hiramasida lengak nasu akhanba mityeng changba mathok tai haiki State na kadonga ay desu ako yung proposal sa thagalaga ministry yaw bangamde madugi damakta mantri ji nahak na tawba habidi ay gi proposal da nangi khutta happy gani nahak na masisi tawre haraga masi on priority basis da state ki official concerned ministry da hadaraga masi on priority basis da thagalo na tawraga de soida bathunga kani habisi nahak na so haibani maduna aina hajaning badi madugi proposal mayam do noi de laktragdi akoy mundagi thokpudi ngammoy madumba proposal lairagadi yamunga ibani da sinnabiu noigi manai ona delhi da thabuk sujage nom jage na akoy chatpani noigi makhon tabidaba singdu da tahan na bai da makta akoy chatpani noi khona thana akoy munda da maina sinnabiu akoy dum chatjage ngasigi thoromadu da saruk yakiba Lok Sabha gi Inner MP Dr. R. K. Ranjana MP gi oina thadarakpa senfam dage chada kunmanga Inner nataba atopa mafam da thadaragani Isagi culture bu isana yokatuna thamlaba matamdata phurup adu mangjin thaba phurup ama oigani culture hairaga jagoi isai khaktanate lo singu phije chakchana singba kaya su yauri bani phurup amagi chana kanglon kya haurak ibana ha kya da tambiba mathok tai chadongi mamangda leiramba phibam mangkhiduna anoba ama lakliba asiga chanagadaba punsirol ama thiba mathok tai sakholakpagi matung ina ahongba lakpa ngaktani lakliba ahongba kaya aikhoina afaba maikaida puthokna bohona si haikhi Lamdam sida tawbu taraba newly settled tawriba area sida tawbu taragadi hoy Manipur government ki dangi authority na piba compensation lowba lowdaba aduga rehabilitation site lakanda magi infrastructural development dudi koi honorable DC ka kariga tawraga award apadudi tawrakanda koina lorhoi bani na kaidu yage duma koi bani khadajage Chief Minister N. Virena Mapungway Batawdang Lugduna ngasi Chief Minister Office ta Scheduled Caste Subcommittee gi mifam pangthokre Department of OBC and SC gi makhada semkiba subcommittee gi mifam aduda Forest Minister TH Syamkumar MLA Radha Kishore Haikam Dingo amadi atai department ki makok thongba official sing saruk yakhi mifam aduna Scheduled Caste sing gi phangpham thokpa sakthum sing amadi lokhatpa yaba thabak thoram sing pangthoknaba yauna wafam kya khanaki hairi Indo-Myanmar border town Moreda Miamgi Lanthum Ngak Senbage Tongan Tongan Center Amadi State Security Force kaya amakhurak hangdana mathau togduna leiribasu More lambida gari thoriba gari driver amadi passenger singdage masakhangdaba miyoi singna toina lut tobagi thabak thokli January ba miyoi sing ngasi fawba fawa ngamdana leiringai cherekta ngasi su gari ama lut tawkhre ngasi nungtil pung 3 makhairom taba matamda Moredage Imphal tamna lakiba van ama
More Police Station amadi Kondong Lairembi Police Checkpost amadi Assam Rifles Camp leiriba asigi marakta sakhangdaba khulai paibasingna van ama lut tawkibani hairi pausina hai kudong thiba nanglaba Maruti van adu da tonglakpa passenger amadi gari driver adu dage sakhangdaba sing aduna gun point da lupa lising kuntaret amadi mobile phone lawkibani hairi nongmai chingdon da ayawba sel amadi mobile phone sing lobi khraba van driver amadi passenger dage fangba pawgi matungina masakhangdaba Burma ge gari Kenbo bike amada miyoi ani Kondong Lairembi yoromdaida leiramki van adu lakpa ubaga miyoi ani aduna van adu khamduna miyoi ama lokchaw fawba chatkadabani haiba miyoi ama tonglakhi gari adu hek thauba hobaga gari adu da tonglakhiba miyoi aduna nongmai ama puthoraktuna gun point da paisa pirau haina dhamka tawrakhi hairi tungda driver dagi lupa lising kunmari ge chamanga passenger dagi lupa lising amaga chatret ka loinana mobile handset ama munbi hauki hairi thokdok adu hek thokhibaga driver aduna khudakta More Police Station da laktuna report tawki hairi khudong thiba thokdok adu mayok naruba gari driver amadi passenger singna haukiba August tha manungda lambi paring asida gari lut tawbagi thokdok ahumlak thokre matam sana More Police Station da hanjin report tawkiba laikre adubu More Police amadi security agency singna lut tawriba khulai paiba sing adu ngasi fawba phagatpa ngamdana leiri haina penda bawa fum kaya phongdorakhi ikena haninga di Emang data akibat dosa di mahata bayi di sini driver oi bayi mana basing kita kan basing di akibat dosa se tahaning de mayam kita ni kan atau beraja cara section sih isyarat masih tak akibat dosa ke sini ni di pancing maka yang mau de isyarat itu di pancing belar bayi itu pancing ahong gasa tu kau itu pun nak Panba yabadi ngasi lut tawriba mafam ase More Police Station dage kilometer amamuk chatlaga leiba mafam amadani More Police dage Kondong Lairembi checkpost yaugadaba kilometer ama watliba mafam khulai paibasingna toina lut tawbagi thodok asina India amasung Myanmar leibak anigi border town oiba khaktanatana Aegis policy gi yamna maru oiba mafam asida yamlaba security post kaya leiribasu lut tawbagi thodok leptana satharakpana lalon etik tawribasing amadi lamkoiba lakliba miyasingda chawna mi painaba pokhale hairi Chedaksida Tom TV na fangba pawgi matung inadi hojik Manipur Police ki IGP Jayanta More da leiri hairi Thawbal District ki SP Dr. S. Ibom Sagi lamjing makhada Thawbal Police ki team amana ngasi nungthil Thawbal athokpam awang lekai da leiba yungang sungpham ama thugaiduna mioi ama yauna sunglamba yungang sungba sizinaba chemical level naplaba ahangba bottle makum khumnaba machine phagapangam khre Thawbal District Police na nisagi mayokta leptana satharakba khongjang mai pakpa adu pawmisingda pawdamladuna ngasi numidang Thawbal Police Station da pangthokpa pawgi mifam amada district asigi SP Dr. S. Ibom Sana akaknaba paw ma fangbadage Thawbal athokpam awang lekai da leiba yum amada yungang sungle haiba khangbadage ngasi nungthil Thawbal Police ke OC A Jadumani SI Sudhir amasung ASI W Bobina Lucingba team amana Thawbal athokpam awang lekai da leiba yum ama thiba humba satharabada Moirang Them Ongbi Romita Mapuroiba Boisa Leifam Kurai Lamlong Asi Fagat Pangamki Makatana Wahung Pahung Satabada Mahaki Mapam Oiriba Thawal Athopam Awang Lekagi Mayumdagi Kutsem Tawduna Sunglamba Sengdaba Yungang Bottle Chamaga Kuntaruk Level Naplaba Ahangba Bottle Chanipan Go Humudra Humdoi Chemical Yauba Liter Kungi Jari Ken Taruk Bottle Makum Kumnaba Machine Fagat Pangamki Aduga Mahaka Karbara Sipun Tawminaba Mahaki Mase Changambam Asarani Nanthokuna Chenkre Farbaromita Matakta Ain Kaina Yusungbagi Maralda case locally haina SP na Makatana Fongdorki When I was young, the hygienic machine, Tawigano, any of which machine to Pradana, Paul, Pivira could get for Kinzavani, or to Poi Pradana Havatare, or then a Pradana Smina, Poi, Tang Kanoto Vira Pacific, Yamaji, Umba, Yam Hatang, the Manga, or the Mikil Sing Haptana, Sendong with the Mutakalaga, Yusumba, Sito Vigano, Nikas Haraga, Yon Basito Vigano, Miam, the Tinto Vigano, Miam is Silka Kandio and a Pen Hideri of the Hodenzi, a Poi Pachetti of Sar, Hawal Giva, Poi, Ines, I remind him in Moyo Raga, the Poi taste on the Bark and Kelsi, from Kamano Highway, taste on the visual. Ngasi numidang pung tarik makharom taba matamda Imphal East District ke Porompat Police Station ge manung chanba Kurai ahongai da leiba thabakta ge potharaba Dr. Thingbaijam Bihari ge Vara sanba non Manipuri singa leiba dukan amada sakhangda basingna bom ama langsinduna pokhai han khre thodok aduda asopan amata yauki ba leite
ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ उम्र कितना है 70 से ज्यादा हो गया होगा 70 ओके 70 होता है ना उसका बाबा का पिता का नाम चंद्रदीप साहब ये देखिए हाँ लिख चंद्र चंद्र दीप साहब चंद्र चंद्र चंद्रदीप माउंट ऑयल लो थाने से यार लो नते नंग वीडियो तो क्या काम बोला था आरा जिला हाँ आरा जिला अरा जिला इधर ये दिन हाफ है उसका मैं क्लियर नहीं बता सकती क्या है मुझे ऐसा आइडिया नहीं है ये फटा हुआ है इसमें ये फटा हुआ है पाउगी मरक्थन अतेंबा ब्रेक मतंग लौमिनसे कंगला फूड प्रोडक्ट इरम दोंगी असेंग महौ येंग दियो गार्लिक मिक्सर खतन नतना कंगला गे अनो फूड आइटम सिंगी महौ खंगलबदा ngauroi दव कनाव लेबगे कंगला ब्रेक के मतुंग दा मखा दा पाउ पिजरे मणिपुर पुलिस की माइकेदगी महिरोई बेबी सना मिसी के लंगला लंगजिल पुथोना बा थिगटपगी थबक सथरिबा असिगे सरुक अमोइना ngasi laikhidrabi बेबी सना के अपोपा मपा अमदी इमुंग मनुंगी मियोइसिंगदा मखोगी स्टेटमेंट Magistrate amagi mamang da pina bakang lapadagi JSN imung manungi miyoising tanaraba matung Magistrate amagi mamang da statement pina ba sem sare haina JSC ki cherol amana hairakli cherol aduna makha taribadi baby sana misi ki case CBI da sinadri phawba thangmiban area gi yumthong khuding da thongal da amubu phiran thetbaga loinena candle thanbina basu appeal tawrakli Preconception PC and Prenatal Diagnostic Technique PNDT haiba hiramda nongmagi oiba Media Sensitization Program ama ngasi Family Welfare Department ke conference hall da pangthokre Manipur gi miyam amadi ultrasound clinic hangliba sing asi gyan tahanbagi pandam da program asi pangthokpani haina Family Welfare gi director ke rajona phongdokre man makha taraduna PNDT Act ki makha da angang oiraba matung angang lokthokpa yade angang gi sex khangdokpa yade amadi ultrasound clinic hangba matamda register tawba sangi haiki hojik Manipur da register tawraba ultrasound clinic chamag yangkhani pa leiri Manipur asi apikpa state amani masida myoi lak kuntrana khundaduna leiri masida state asigi sex ratio asi hanthabagum tawri masigi oibiya ba maram kayamrum leiri maroina Manipur gi manung hanjin ba mafam kaya da immunization tawba matamda nupi masa sing masing suna tawbidaba mama mapa oibisingna masa nupi singbu thawai wawai bidaba sing asinani Mirolingai matamda angang adu nupira nupara haina yengthokpasi crime amani PCN PNDT Act asi implement tawbada Manipur gi miyamna support tawbiyo amadi angang nupi masa sing kansi haina makatana phongdokhi adu activities na yakoi tawrisina koi mafam satna koi awareness program tawjai media sensitization tawi ukil sing koi sensitization tawi meeting torga adi policemen sensitization tawi adi NGO sing sensitization program tawi sumai tawdana yakoi na yam kan honajari masi implement tawbasida yakoi gi praja mayamna mateng pambiu media gi through the sandopi dana lairiba doctor sing adagi yakoi gi clinic sing stakeholders sing clinic sing amadi yakoi gi mapu sing clinic ki mapu sing na masi nupa na pi khangtok pa yade it is a crime ne habise save the girl baby and detection of the determination of the sex is a crime mena koi smai tong na thamje Tha sigini panda sakangdaba singna CAFNPD gi storekeeper oina thabak tawriba Kwakathel Laisram Lakai dege Songtham Purnachandra gi yumda bom langchinduna aki akhang nanghalambagi mayokta Directorate of Consumers Food and Public Distribution Employee singna ngasi nomagi oiba sintha leptuna wakan mifam sathakre ngasi sangai progda laiba department asigi office sathakiba wakan mifam aduda saruk yakiba CAFNPD Department Employees Union gi President SA Halimna Department asida thabak tawriba sinmesing asidi sumnatagi miyam gi polam sing yenthokpani masida soikiba lankiba yaurabasu semdok minaduna miyam gi sakthong mapung fana phanghanaba honaminasi
Madugi ona tainabada department asige storekeeper oina thabak tawriba Purnachandra ge yumda bom langsingduna aki akhang pibasi yaningde maduda misi mina tholam labadi madugi data kanana pugane haina hangladuna matungda asigumba thong asi sathabiganu miyam gi oiba yai favada thabak singda tengbang biu haiki Hariba mokoina pamliba chai nausingina pamiba si koina ngak ning thunghan bang amanate koi kutte ke pitok payam te koina piri ba pot asidi dedicated oiba public ration card holder singi yenga ga pijabani asida awada pas soyok soijin nera chumthongna ba yaba ngak tane do bom langaga magi demand adu phangani ena khalaga tawbi badudi asi na thokpo yawramaga di hena awana tarambasu yai adu laibo phabadagi pokhai haudabadagi bom adu na asokapan mokti thokkhidra adu nungaitaba amadi lejai maruoina SK sing ada official singda apanana kihanba khanghanba duga moina haibadu abigadamni tawudabni haibasi matung amuhana tawbiranu oina haijari Imphal Nambul River Project ki makhada Nambul Turel gi nak yet animakta chaliba retaining wall sing quality laina sem saki haina subcontractor Salam Hembana Phongdokre wafam asi ngasi Manipur Press Club ta pangthokiba pawmi singa unaba mada phongdokibani mahana makha taraduna thabak asi sem saba hokiba chahi lisingani tarukta pumloi loikrabani adumakpo hojik fawba pifam thokpa bill pitoktana leiri maramasina paliba lengak asina atuba matamda pifam thokpa senpam pitokyo haiki Hojik akoina hygienic badi hojiki paliba government asina akoigi awabadu yengbiraga matang kuina namduna paisa phangdana leiraklaba akoigi paisa singamado akoi phanganbiu haidana akoi haijabani tasengna akoi matamjigi hojiki manipurgi akoigi achoba pham paibiriba amadi leba asibu awada pa khudingmakta yengchenbiduna awal pa khudingmak Menkhatpiduna department kayada saruk yabiriba akoigi honorable chief minister na akoigi awaba si yengbiduna akoigi paisa si phanganbirakani haibagi koi thajaba thamjari Ministry of Women and Child Development MWCD Government of India ki makhada Pradhan Mantri Overreaching Scheme for Holistic Nourishment Posan gi thabum amasumna pangthokadaba Rashtriya Posan Magi Saruk Amoina District Administration Bisnupur Nisinduna Posan Mela and Mini Exhibition amangasi Kiam Baningsing Sanglen Bisnupur da Pangthokre Thoramaduda DC Bisnupur Nita Arambam IAS Bisnupur Municipal Council ki Chairperson L Maniyai Masing CMO Bisnupur T Manihar Singh District Social Welfare Officer Bisnupur N Jyotish Singh CDPO Bisnupur TH Santibala Devina Athoiba Mithunglen Singh oina saruk yakhi Thoramaduda DC Bisnupur Nita Arambamna Angang ama masa mau fahange haribadi mama amana mirolingaida balanced diet nutrient fanghanba yamna darkar oi maramdi mama adudage nutrient mayam ama masa aduna phangadoribani mama masa mau faragadi masa adusu masa fagani district asige grassroots level the leriba workers amadi helper singna lactating mothers pregnant women adolescents girls the low cost nutrition amadi balanced diet asi karamna phangangani haibasi anganwadi center amadi lekai singda pau sandokpinaba appeal tawkhi Ngasi nungtil pung anirom tarakpa duaida NH102 gi manakta lairiba More Youth Club Office mayada Bolero MN012A 1137 gari amaga More manung sianba passenger puba auto amaga thingjinabagi thokdokta angang yauna miyoi taret asopan nangkhrai thokdok aduda asopan nangkhraba sing adu khudakta More Hospital da pukhatuna laikanakhi amadi gari sing adu More gi Hill Tribal Council Office ki custody da thamkhrai soklaba sing adudi More ward number 9 dagi Chongboy sahi kumapan More ward number 6 dagi Laltharam chahi 15 More ward number 2 dagi Mami chahi 53 More ward number 2 Mission Bank dagi Malswan chahi 13 Apokpa Mauya More ward number 9 dagi Thari chahi 5 More ward number 9 dagi Christopher sahi 3 More ward number 3 dagi auto driver Swamo sahi humpuni soklaba sing asigi manungda Malswan di Imphal da refer tawkhrai Tha asigi dagi hogduna numit 10 ni chatharkhiba Jain community singi sembi ba mapuda hokiba matamda soikilan kiba singbu ngakpina ba haijaba pungning wakhal amadi thawai bu singdokchaduna santi phangnap kidamak pangthokpa paryusan parva kumhai ngasi loisin khre
Imphal gi Pauna Bazar da leiba Jain Mandir da pangthokpa kumhai adugi ngasi aroiba numitta Be Vegetarian Be Healthy haiba wakhalonda Anan Chaturdas si gi thoram pangthokki loinena nupi manga nupa taruk puna miyai 13 na ayu angan badagi chara henduna lai khurum ki sahi amagi manungda amukaktang pangthokpa kumhai asigi ngasigi aroiba numita kumhai asigi mari lenena Jain Samaj Community Imphal gi Secretary Pramod Chabrana haukiba matamda taukiba aranba thabak singidamak ngakpinaba mapuda thonijaba pungning wakhal amasung chinjaki ka henba apamba sing thadokpa haksang phana nada yektana leinaba afaba lamsat chatpa loinena laitalaira singbu mateng pangbagi wakhalonda pokhanduna malemda santi lehnabagi pandamda kumhai asi pangthokpani haike isana mayamna chara hinduna karinda chaduna ising nongmada amarakta thaktuna khoi mayamse mi yamdabda khoi lising machani manumda chatre chanipan adu tori adu tanatana mi trama thesen last 10 days se numitrani se pura chara hinbane makhoina only sing khakta thakne mayam makhoi tori se manipur da leriba praja mayam se malim da liba khoi bharat varsh da liba mayam se loina shanti da lebiro ingna chikna noaina lebiro haisi lai da khurama lai de nikpane Change for Ima gi damak haiba moto da Empowerment Academy gi Ima haina mingthonba computer class 10 amasung 12 ki coaching class counseling center amadi book club oigedaba study center amangasi lamboi khonang khongda hangdokre thoram aduga mari lenana academy asigi founder Laistram Bridge Kishorna makoina lairik tamlingai matamda thingnarakiba awat pasing adu ngasi gi oirakliba education system asida kharada oiribasu mentionba ngamgadra haibagi wakhalonda center ase hangdokpani South East Asia trade route lakadoriba asida natana atai atopa project ya lakpa matamda skill human resource puthokpada center asina asoba mateng oiragani haike akoi like leibung am da mem da akoi impart tong na ba at the same time akoi counseling center skill development akoi na focus tawjari ima basically ai gi oina di yam nuai jaba aina thamoi sengna pamjaki ba thaina akoi na like tamingai da phangjaki da ba hujik hongakado manipur society sida tasengna hayeng chahi tara gi manung da hongakada trade Southeast Asia trade route lakadaba IT world na chokhulai akoina kitang sotana leibsida aina sina mateng oiraga myamda empowerment piba ngamgani haibagi pandamduda aina imai hakduk chamani LYS Group of Corporation ge lupa pudongba kumon ngase Manipur State Film Development Society MSFDS ta pangthokre ngasi gi thoramadu ge chief guest oikiba Manipur Legislative Assembly ge speaker Y Khemchana LYS asi ahan bada yamna pikpa isam samba dukan amadagi hojik corporation ama oiduna yamna sauna chalairakpa asi yamna sakthokchaningai ni punsida sidagi hena chawba thabak tawduna hena tungda mai pakpo oibiyo haina isorgi mafamda thongni khe aina nuaijadi se koi inaura tanna sei kunmu samai thengadaba ai thabak jinagi bina adu magi chumnagi yot lamati yolamba dukan amadagi corporation ko torokta to project me pai bi da bisi pusida mangolo biu haijaramaga itenjari ngasi gi thormaduda guest of honor gi warol piraduna health and family welfare minister Sri L Jendukumarna LYS na ngasi fawd tawrakliba thabak thoram sing asi yamna thagatningai ni asigumba thabak paikhalakpa asida aikhoina makhong sombifam thoi praja miyam gi thogjal yaudana kaidonungda mai pakpangam loi Manipur gi miyam nasu LYS ke thabak sing asi support tongminasi haina makata na phongdokhe isi kuma ngase habi bedo just organize macam om mari khat silegi thore hai baki wadani but matan arui be ne na khari be targeti there you are wrong but it is just a beginning how can I it is just a beginning not the end there are so many other things obstacle me am gai matam se ko me pul thing na bataw ne madi concept ni na LYS group of corporation represented by economic string office bearer singam functionary gambo singda aina share top jin Paugi maraktan eten babre matang logjari AIYF Manipur State Council na sinjaduna lamyanba luching purel hijam irawat ta tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroi benumit na 18 September 2019 date of competition 22nd September 2019 mafam na JN Manipur Dance Academy Imphal competition sigi form pam na AIYF office irawat bawan group mahalten Imphal Manipuri gi sejak pising na form tang lobi duna asida upcoming singer na saruk yabiyo aduga masigi competition si
इनखलक्लिबा सैजक्पी यामना चौबा प्लेटफॉर्म अमा ओइदुइनि मणिपुर की नौले इनखलक्लिबी सिंगना सरुक याबियु कुनमरीरक सुबह स्टेट लेवल जननेता हिजन इरावत सेथाई से चांगदम हेलो फूड एक्सप्रेस ना अदोम अदोमगी मतम मांगहंदना होम डिलीवरी तौबगी खुदोंचाबा पिजरी ngasimak hojingmak adomna adomgi mobile da click ani khak nambiduna hello food express ki apps asibu hapchinbiu apps asigi matengna adomgi apamba chaningba chanaba makhalsing anakpa amadi arapada leiriba manipur gi apamba hotel singdagi mahau leina chabiu atenba matamgi manungda apamba sanaba makhalsing hello food express na pijariba home delivery ki khudongchab silobi Hello Food Express, your favorite food delivery. Break matungda mayam taram nokchari makada pawda Ministry of Information and Broadcasting Government of India gi makada Press Information Bureau na sinduna nongmagi oiba media workshop amangase North East da leiba Classic Hotel gi Royal Conference Hall da pangthokre ngasigi workshop aduda Press Information Bureau Imphal gi Director Abhishek Dayal Mahut ki Director Hari Kumar Town Planning Department gi Chief Town Planner Y Narmada Devi na ahan ba session gi oina maruiba mithungnen sing oina saruk yaduna pangthokiba thoram aduda Mahut ki Director Hari Kumar na Imphal gi Smart City Mission gi matang da miyam da wangang khi mangna haikibada Imphal bu Smart City ama oina khankraba matung sahi anirom henjelak labasu thabak amata paikhat pagi mami udaba asui haurakpada kudong sadba khara laikhidabadi ngapigani laikhibagani ni Hojik athubada thabaksing paikhatpa horagani haike amaromda Smart City Mission ge manungchana Imphal ge akoibagi mafam khudimakta thaknaba ising marang kaina phanganba mai sang naina piba Solid Waste Management Project Imphal ge akoibagi lambi hena fagathanduna khongna sapagi lambi tongana semba IT connectivity amadi digitalize togduna One City One F5 application amagi kuthangda miyoi amana lenga ki office ta khudakta complaint chingba tawba yanaba semba yauri haike Workshop asige makha tarakpoina Chief Town Planner Y Narmadana Pradhan Mantri Awas Yojana Housing for All na Prajada Piba kanavgi matang da wangang ke amadi Associate Town Planner M Manasna Atal Mission for Rejuvenation and Urban Transportation gi matang da wangang ke Technopol District Water and Sanitation Committee Technopol Nasinduna Swatsta hi seva ngarang district asige DC office da hongdokre Thoramaduda Technopol District asigi manungda leiriba toan ba khul singi chief singsu saru yakhe amade district asigi deputy commissioner Heights Rupasandrana Swatsta hi seva asui Technopol District asigi oinasu hawdokle haina lauthoke Thoramaduda Swatsta hi seva gi matangda khangaladuna mipung khudimak lamhangda khonghamba thingnabagi lokhalakpa khongthang amani hojik India gi mafam khudimakta yumthong khudingi sanitary latrine semkhre makatana mafam kayadasu sanaba thabak lokhale amaromda Mioiba equina seasonariba plastic sing asina kunai asida amang bakaya mapiri maramaduna plastic season of a toklasi amadi amot akai sing lehendana lu henba kunai ama oinanaba honavada equi kudimaki togang sangi haiki Handak marak nong leptana subadage Imphal More Lambige mafong kaya da laikom lainang kaya thokpa danatana lambigi fibam nongmagi fasilaktabana lambi asida satliba gari driver amadi passenger singda mipaiba faunare Ngarang nungthil pung ani makhairom taba matamda More Police Station gi manung chana leiriba loksaw thongmayage laikom lainang kaya thokpa mafam amada More romdagi pochai thanna yauruga tholakpa gari ama yaraktabadagi More amadi Imphal dagi tholakpa toan ba gari chamri rom kilometer ani rom sangna lengduna panduna leirure masida atu akaigi lakpa gari singsu satpa yadaduna leinakhi amadi miyoi kaya amasu awaba mayoknakhi Laibak fabadi hojik loksaw thong anuba semnabagi leiramba JCB mafam aduda laktuna gari satpa yanaba nauna lambi ama semnaba matungda numidang wairam pung manga adwaida gari sing fauna hanke Central Agricultural University amadi ICAR Indian Institute of Pulses Research Kanpur nisinduna Ravi Molar Crops ki matangda naminini sumna sathagadaba annual group meet ngasi CAU Imphal gi auditorium da hongdokre All India Coordinated Research Project on Molar Fiber hiramda yumpham oiraga pangthokiba group meet aduda toan ba leba kayadagi lakiba delegate amadi expert kayana sarugya khe Track adu loina hawai kasari musori singa se khoi gi Manipur su yam paksana hojik si gi hausi lak poloina All India goina Everest da masi matau karamna masi pothok handa hengal halakanda leiriba khoi gi All India Coordinated Research Project
AICRP Mulapsigi Makasida Koi, Lady Bamogi, India Guina, Kogi, Laiba scientists in a cinema, Magi state, Pangtoiba, my Magi state, Kogi, Toribu Sasuda, Kogi, base orega, my Magi finding my amdo, Nasi, Koi state, Nasidagi, Horaga, Hayambox, Tagadoriba, Sigumanigo, Koi, and group Sida, Koi Puna, my Magi, Koi Karama, Beraitin, Hanasani. Manipur Karamazani, UP Karamazani, Punjab Karamazani, High Sing say Kogi, Honorable BC Ming Makada, Kogi Ming in the Punjab, Professor M. Singing Ming Makada, Nase Koi Maruina, Koi Chantegas Universitina, all India, Gwen, High programs, host of 7. Paying Kuno Cultural and Development Club Amadi, Paying Gram Pansite and Inisinduna, Swatsi Sevalishan Nitamapan Gisaru Amoina, Paying Akoibada, Lamtu Sit Sing Bagalina, Usara Sing Takre. Tharmaduda Payang Gram Pansite Amadi, Club Kim Hut Sing Sarukya K. Kuna Paikat Iba program asi Koi Usi, Sungsoi Soidan Hinganse Habiki Pandamda, Paikazabani, Aduna Usar asi Mamanga, Kamarum Targasu, Hinganaba, Tabangam Daba, Hingbangam Daba, Adu Handaki, Sungsoi Soidan Hingandaba Yadi, have a Pandam Galoina, Aquina, Asi Paikalibasi, Fencing Ninkin Semjenba, Aduga. Asi basing mensanba, Aduga war passing mensanba, Asigi target Aquina Asigi program, Asi Pangtuk Jabani. Sangit Natak Academy Awardee A.K. Lakshmi Devi Amadi, Ait Asangbi Devi Gi Kun Taruk Suba Foundation Day Celebration Cum Reception Program Ngasi, Nata Sangit Academy and Research Center, Yeskul Jan Maston Imfalda Pangtokre, Tharmaduda, Yeskul Assembly Constituency Ge MLA T.H. Setyabrata, Jan Manipur Dance Academy Director L. Upendra Sharma Amadi, Manipur State Academy Ge Secretary L. Kesorjina, Atoy Balangir Passing Wine Sarugya K. Nalit Imphal CSC Department of Information Technology Government of Manipur SBI Imphal Branch Ani Kusan Naduna Ngasi Nalit Imphal Ge Auditorium da State Level Workshop on Digital Payment Ge Awareness Program Pangthokre Thormaduda Institutional Finance Government of Manipur Ge Director Ana Arambamna Chief Guest Nalit Imphal Ge Hanagi Director TH Premesor Singh Amadi SBI Imphal Branch Ge Assistant General Manager Lal Kholung Hang Singna President Amadi Guest of Honor Sarukya K Loinena Thorom Singda Mahiroi Singh Amadi, Akang Ahikiana Saruyaki Lunina, Karamna Araiba Mongda, Mobile Gi Mating the Gay, Sel Tadok Tasin Tawudage, Hype Matanga, Slideshow Captuna, Miam the Utki Lunina, Toromasi, Karigidamakta Pangtok Libano, Hype Matanga, Nelit Imfalgi, Scientist D, Angom, Bubona, Miam the Sugaina Taktuna Kangan K. Mobile Hakton Waigi Habita, Mina, Furan Gibiyabagi, Labinina, banker related information Yarabina, Jackson Pibiragadi, Tigi digital mode of payments, Quaidi Kudong Sagaba. Rural area the little bit in Singiti, Yam Kanagadoba, bank at Pada, Numidama Mangudo, Mangdana, Adam Singman the Legasu, banking say any time that we are business to Sokot Pew, banking say digital payment to Pew, Aduga, Arubida, Quigi, Prime Minister, Naran Haloktokiba, yes to digital payment, no to cash, have a motose, Okoyam Gilo when. Ngasi Morangkom da Slipwell Gallery Haina Mington Ba, Makal Keagi, Yum the Tangai for the Nachong by Imungamadi. Polam Singh Yonba Sorum Ama, Lamdamasigi Saknariva film actress, Sorokaibam Nikin Hangokre. Asigum Lava Slipwell Gallerina, Lamdamasida, quality labor, no one the Sang Drabaya, Polam Gap Hangadori. Regional Institute of Medical Sciences Rimski Medical College ki MBBS Tamliba Mahiroi Singhi, Hostel ki Chana Vachinjak, Piriva Sana Service ki Matakta Matam Supagi Oina, National Revolutionary Front Manipur NRFM na Atingba Thamle. Karigumba, Lup Asigi Atingba Sana Service na Tokchadana Toklabadi, Mafam Matam Amada, Toning Deva Tokdok Mayaknava Yai Haina, National Revolutionary Front Manipur ki Information and Publicity Secretary Sana Jawba Maitina, Tadoropa Cherolaman Hairi. Cheroladun Makatari Vadi, NRFM na Kunaya Sigi Mahiroi Singh Amadi, Misam Miamgi Matakta Sathava, Miot Minaibu, Party in Hakina Logduna, Matong Huktaba Thong Sing Tingnava Honarpada, Jenim Samadi, Rimsta Asoiba Katinare. Fucking fee Lupatara Logadabadu, Lupa Kun Logduna, Asoba Senda Lambi Untokuna, Miam Dagi Ichuple Hairi. Sahi Sigi Hokiva, Augusta Gitang Tarukta, Kumbi Setupurda, Mihatina, Hatok Pikrava, KH Asog Mitegi. Mihat adugi matangda kumbi kaithilda miyamgi oiba mifamama phamkrai. Mifam aduda KH Asogi mihata chenariva nomaitem surjit amasung mahaki machin manau singi imung manung punamak kumbi gi miyamna kumbi dagi tanthokraba matungda N surjit ki imung manung gi miyoisingna print amadi electronic media da makoi gi masa masu sing leifam leitre school kadre makoi bu sangjapam piu haiduna phongdoki bu wafam adugi matangda ngarang kumbi kaithilda pangthokiba miyamgi oiba mifamna warip kya lokre.
ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞ ꯑꯣꯏꯅ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯔꯖꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯕꯤꯗ ꯆꯪꯍꯟꯗꯕ, ꯑꯆꯧꯒꯤ ꯍꯤꯡꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥꯅ ꯍꯤꯡꯕꯗ ꯅꯥꯔꯛ ꯌꯦꯛꯂꯛꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 50 ꯁꯨꯔꯖꯤꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯍꯟꯅꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯍꯦꯡ ꯇꯧꯗꯨꯅ ꯍꯥꯠꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯝꯕꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯄꯔꯁꯟ W. ꯄ꯭रिꯌꯣꯔꯟꯖꯟ ꯁꯤꯡ, ꯀꯨꯝꯕꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡ ꯑꯃꯁꯨꯡ ꯀꯨꯝꯕꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜꯒꯤ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯀꯨꯝꯕꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯪꯉꯦꯕ ꯑꯆꯧ ꯃꯩꯇꯩ ꯑꯁꯤꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯪꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝ ꯈꯪꯅ ꯃꯈꯣꯏꯕꯨ ꯍꯦꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯀꯌꯥ Nambol Apunba Maira Paibi Loop Amadi Development and Protection United Voluntary Organization Kusam Aduna Nambol area dagi Fagalakpa U liter Lising Amarom Nambol Ketelda Mia Mang the Maithadun Mangan Kray. Maithadun Manghaliva using Adu Nambol area dagi Loop Anigi Tomisina Nisagi Magta Satakiva drive the Fagat Kibani. Maira Paibi Loop ki Secretary L. Premila Lemana Nambol area da Lamdam Sigi Tungi Yumbi Ogidoriba Hagolak Iba Nahasina Mayai Kava Chinjakta Laisurakpa Makoigi Tungi Manglan Leirectaba Kayasi section Boina Mayai Kaba Chinjak Singi Mayokta Sangsilakpa Kongjang Saruk Amoina Yu Fagalaga Mangan Bigi Thabaksi Pangthokpani Matung Tabada Miamnasu Tengbang Bio Haiki Apunba Maira Paibi Amadi Dupo Onaisan Pulapna Sillaga Tang Tara Manga Pawada Aikoi publicity Salaga Nisagi Maramasida Pulap Tingminasi Haiduna, Haibadi drug, Sida Loina Maxinga, tablet, Amadi, number 4, Ju, Ganja, Punama se, Pulap, Maya Cabani Sase, Tingminasi Haiduna, Tangtranga, Pawada Matampira Matungagi, Tangtara Taruki, Tagi drive as is a Tarakani, Madam Pau Gimraktan attend the Brematangalo Minese. Nupani Gaina, Kumaya out, I take Pubide. Lisharing Idana, Aduda Puniga, Dada Puniga. Nasi can Yare, Noon Padosu, Koi Pubibedo, a quid puncture driven. My Kone, I was you young no eye Pauline, a home look suba, Langbal Ketel Pantocadori. A Titikaida. Hataka Jimuda. A single money. DS Enterprises Kashamtong na Kodol Tamliba, a home look subo in a Pantocadoriba, Langbal Ketel. Meet the Star Fashion Show, Dance Competition, Tapta Night, Musical Night Amadi, Angang Singidamakta Oina, Disneyland item na singba kaya na miyam da kumay oihan gadoriba, ahum suba Langbal Kaitel. Atitiyam nung ni. Adi miyam do, nangwanda niya, iyeng basa lusihan na niya, ay gatoriba. Break Matungda Makada Pop Pizeri. Unad Bharat Social Welfare Society New Delhi Nangasi, the Heroes of India Haina Mingthonba India Gay, Mapam Kiada Rural Empowering the Tavak Tauriba Mui Kiada Award Pidunika Kunakre. Award Pibagi Toramaduda, Manipur Gay, Amom Janil Kumanda, Social Workers Category da Mahana Hoki Besahitaro Masida, Manipuri Mapam Kiada Katopagalunena, Taukiva Social Service Kayadubu, Kangbiduna Award Sipira Kibane. Mark Hojahuzik, Human Initiatives HI Manipuri Convener Gifampuri. Award Pibagi, Yamna Singlem Nabathormadu, Nasi, Constitution Club of India, New Delhi, the Pangtoki. Nasigi Award Pibagi Thormadu, Siam Jaju, National Vice President, BJP, Satish Upadhyay, Ex-President, Delhi State BJP, Sipa Prakash, Joint General Secretary Organization, BP Amarnath Mishra, Ex-Joint Director, Foreign Trade Government of India, Amadi, Sambu Shikar International, Poina. Atoy Bamitong Nansing Oina Saruk Yake. Lakliba September kun matoy da pangtokodoriba World Most Young Talented DJ ama oriba DJ Sodagi event asida lamda masida lairiba mipung kundimangna saruk yabiyo amadi mapung fan biyo haina thoram masibo siliva Let's Do It ke member Haksomi Kanakrana phongdokre wafam ase ngasi Manipur Press Club ta pangthokiba pawgi mipam amada phongdokhebane mana makha taraduna DJ Soda asi kanagum miai kanglup kharana mafi marol kami khunai asiga chana de haina phongdorpa social media da thengnai madu tasena aran bani DJ Soda matang matam amade mafamgi matungina dress set kani pangthokadoriba event asisu restriction amagi makha da pangthokadabani loinena thoramasi Manipur gi district khudimaktasu pangthoknaba sem sari haike Best Celebrity
is also coming to Manipur and sending out a message to those countries that have travel ban advisory about Manipur. You see, this is a joint collaborative of friends, who are in Delhi University, JNU, Jamia, Bangalore, Guwahati, Mumbai. Everyone was just coming together and just trying to promote this EDM, electronic dance music, like never before, without any sponsorship from private or you see, like any other. So it's just a contribution of a friends who are just coming together to promote Manipur. I'm from Ukhrul, he's from Sanapati, he's from Churchampur. So like a lot of other people just like doing this initiative. So we put a great effort to make sure that she come to Manipur, and for the first time her visit to India is going to be Manipur, in the land of Manipur, where it's going to be history of DJ Soda as well as the people of India, that DJ Soda has landed in Manipur for the first time. Not only that, with this we want to promote the Green Manipur mission, where we want to make it the pollution free, for which we are also going to participate in the World Cleanup Day on 21st September. I appeal all the youths, people from Manipur, from old to young, young to old, to be a part of the World Cleanup Day. We want to make it plastic free pollution, and this Let's Do It India is a branch of Let's Do It World, where we have in 157 countries. This event is not for any profit making or any other thing, or merry making or partying or drinking and alcohol. Will be strictly prohibited in the surrounding area. Ayushman Bharat Pradhan Mantri Jan Arogya Yojana PMJAY amadi Chief Minister ge Haksal ge Tengbang CHMT ge nongmi ge oiba mass awareness kam beneficiary enrollment program amang ase Imphal SK Thambal Khongge Khungai Pat Community Hall da pangthokre. Manipur State Legal Services Authority amadi State Health Agency Directorate of Health Services Manipur ani nasindana pangthokiba thormaduda saruk yakiba MSLSA ge Secretary Golmai Gaipui Chungluna wafam kya phongdokhe. Sigise mafam kuding da chalaga mathang tawdoribani aduna praja mayamna ngasi tawriba mayamse yengaga moina mathang aikoina spot thiraga identify tawraga tawgodoba mayam sidasu press ki kangbu khangde aduga aikoi government ki side ta stakeholders mayamna su mateng pangbigani haina thajaba amaga loinana ai mayamda appeal tawjari. National Nutrition Mission Man Rashtriya Posan Ma Lisingani Taramapan gi saruk amoina District Administration Thobal gi minyang makada District Social Welfare Office Thobal ICDS amadi District Health Society Thobal na sindunang ase awareness program ama Thobal District Complex ta leiba counting hall da pangthokre. Nutrition, Cleanliness, Health, Hygiene amasung Sanitation haiba hiram da pangthokiba awareness program aduda DC Thobal N Bandana District Social Welfare Officer Thobal A Kamesor ICDS Thobal gi DPO T Anita amasung Chief Medical Officer Thobal Dr. N Jayendra Kumar na mathangsina atoiba mithunglen thormapu amadi akanaba mithunglen sing oina sarugya khe atoiba mithunglen gi oiba warolda N Bandana IAS na hai aikoi gi tungi yumbiren oirakadoriba angang sing amadi miroli bisingbu masa mau fana thamnabagi pandamda nutrition man ki mission asi pangthoklibani nutrition mission man asige kanaba aikoi khudimangna lahungnaba honaba tangai fade haikhe Announcing our adolescent girls had the suit. Yeah, I'm sure role imungi, mapu the Bidoriba, especially Mamasi, Amadi Hadi, Ahada Mabusi, that role below the say. Sedega, the Singa Pilba, Pigi, immigrants in general Pimana, global road, the Indian Kenya Chopana, the city programs, Pampova, Imusida, with the Kanadi, Imun in the Manipur da ahan boina mathol taret wangadaba RVD Imphal Residency ngarang Manipur ge Chief Secretary Dr. J. Suresh Babuna urip yung tamkre. Kanglaipak Infrastructure and Housing Kia Enterprises na paikalakpa project asi gi makhada residency asi chingmerong sangafam da leiba mafam da sagadabani. Thormadu da mahutki Commissioner M. Joy Singh, Director T.H. Harikumar, RVD gi Managing Director G. Robindro Sharma amadi atay masak ngaiba myoy kya na sarugya ke. Mathol taret wangadaba residential apartment asi 3BHK, 2BHK amadi atay khudong saba kya su phangangadore. Wangang kibasingna Imphal da mi kungna taba maramna yum sapham leitabagi awaba mayoknari. Phibam asida RBD na asigumba thaurang ama laukhalakpasi afaba khongthangni loinana kanaba kya piragani haikhe. Thoramgi President oikiba mahutki Commissioner M. Joyna sagadoriba apartment asi apiba matamgi manungda loisinduna miyamna kanaba phanganinge haikhe. Chief Guest oikiba Chief Secretary Dr. J. Suresh Babuna hai Manipur asi yuar yamna haganba mafam oibana mathol wangna sabagi ayaba pide adumapo
कांगलोन चुमना खुदोंथीबा थोकलोइदबा मोंगदा मथोल वांगबा बिल्डिंग सानबगे मतंगदा बिल्डिंग बाइलो सेमदोकले कनागुम्बना असिगुम्बा मखलगे थौरांग लखोटके हाइरबदि रियल एस्टेट रेगुलेटरी अथॉरिटी रेरा दा रजिस्ट्रार तौगदबनि हाइखि हौजिक अमुक सानबगे पाउ फंबिगनि Ministry of Sports na lanthokpa Padma Vibhushan Award ki ming lauthokpada Manipur gi saknai rabi boxer Mary Kom gi mingsu yaurokle Bharat Ratna gi matungda ani suba khwaidagi wangba thaki mana ama oiriba Padma Vibhushan Award asigidamak ahanba nupi athlete ama oina boxer Mary Kom gi ming asai Sports Ministry na pukhalakibani Mary Kom haukiba sahi 2003 ta Padma Shri Award fangkibada natana haukiba sahi 2013 da Padma Bhushan Award kusinaduna ikai khumnakraba boxer amani Nakalamoromda Bharat ki ahan boina sahi asida World Champion gi mingthon fanglakhraba PV Sindhu da Padma Bhushan gi damak ming lauthokpada yaurokle loinena sahi asigi oina Padma Shri Award ki khangatpada yauroklaba miyoi sing aduda champion wrestler Vinesh Phogat table tennis star Manika Batra cricket captain Harmanpreet Kaur hockey captain Rani Rampal former shooter Suma Sirur amadi mountaineer twin sisters Tasi amasung Nungsi Malik yauri All Jiribam Sports Association AJSA Jiribam ne sinduna Jiribam Higher Secondary School ki playground da August ki tang kuntra dage tim 13 ne saruk yaduna satharkiba 13 suba Chandam Inunganbi Memorial Mini Boys Under 13 Football League Tournament 2018 ngasi sanakiba ahum suba quarter final league round match da KSC Rani Bhengna Sonapur GPSA bu goal ani amada maithiba piki hayeng mari suba quarter final league PSG Kalinagar ga BBA Soto Bekra ga sanaragani District Football Association DFA Thawal na sinduna tha asigi nipan dagi horoga Chawyaima Higher Secondary School playground da sanarkiba second and third division ge football league tournament 2018 gi ngasi sanakiba matching da NGL Laurembam amasung EEO Lamding Maifakre punna team nipan group ani thongna khaidolaga sanariba second division ge ahanba ground ge match da NGL na Haksa Thawal Haukhabu goal ani amada maitiba piki second division ge ani suba ground ge match da EEO Lamding na PADSW Langthavalbu goal animada maitiba PK tournament asigi hayengi hanba ground da second division gi YDA Tenta versus FFC Mela ground amasung anisuba ground gi match dana third division gi CTC versus UMFC Mojing na sanagani Hojing asi nungtil phone kiba Manipuri pause singa asigi maru pau puni yang minese Kanglei Paki Meira State Asida Register Toba Ultrasound Clinic Samaya Hinipa Lay Mirol Lebinipi Singna Ultrasound Sinaduna Angang Nupara Nipir Kandokpa Asi Crime Amani Dr. Rajo CM na chair Loduna Mifam Pangtokre Churachampur ki Geljang Village ki Tourist Center Miyam na Yamna Pamam Humam Oire Mary Kom Padma Vibhushan Award Pinaba Lautopada Yarokle Niom Lana National Highway ki Parinda Advertisement Holding Dobusing Okokadori Manaba Amit Shah ki wangang double standard ni nephew Cape pass togdabagi hero welcome bikiba N Birel Maron Sengdri Mary Kom da Padma Vibhushan pirakle Mary Kom na award si phangba yan hanba India ki nipi sanaroi oikre Lem na computer tamnaba training hangdokre Thauna phabi mama award piragani Bisnupur district ki oina Posan Mela pangthokre Kangla Pao Cashless transaction digital payment hangdokre Kanagumba kharadi digital payment kibadagi natraga haitabadagi sizinadre anna punungda leiba angang nupa nupi khanguknaba chayang tongnaba honaramlabadi ain gi chirak piba yai rajo kaina laifamnen masak thianaba amadi lai khurumba lakpa sing thinbiganu sagai storekeeper yumda bom langchinduna aki akang pibiganu karmachari sing rims ki sana service ki mathakta NRFM na athing mathamle pandam Vartala media workshop pangthokre Manipur gi pawmi sing Samasna illaga chabakak toribasi tohaningde yangchil haningi RK Ranjan Tongi khalau drabadi matam amadadi Mairoi Singh school bag ki mahut alu chilo bora ona puragani Chent Kumar Imphal da DJ Soda laklaga bikini set kadaba laite miyamna lan robiganu Sunny Simra Best of Amiki preliminary round Achau hatpara chenaba fasi tawtuna hat kadabani JSC
Paujel Imphal Smart City Project ki makhada senggot sagatpagi thabak kaya jathari Abhishek punungda leba angang nupa napi khangdokpa thengnarebadi chap chaba thamul khotkani Dr. Rajo Bhom thamlamagi mayokta wakan infam phamkhre Green Manipur ki pandamda Ultra Imphal pangtholagani order piraga thabak sukhibagi senpham pithokpiu hemba Aroibada moroiba paw mo kana fangbigani Thajabana mangda thamduna honarabadi khunai asi sakon makai da purpang ngamgani haina Lok Sabha ge Outer Manipur Parliamentary Constituency ge MP Dr. Lorho S Phojena phongdokre Moridagi Imphal thorakpa Maruti Venama kondong Lairembi Police checkpost manakta sakhangdaba khulai paibisingna gari dur tawduna selamadi mobile phone lokre Police na harakpadagi mebisina gi apokwa mapa amade imung manunggi miyosing magistrate amagi mamangda statement pinaba semsakre amadi Thawbal athokpam awang lekaida lona leiramba yungang sungpham ama police na tugaikre nupi ama yauna asemba yungang yauna ponam kya fagat pangamkre Ngasi gyona di matang sida Manipuri Paw Lojare Times of Manipur ge Manipuri Paw yang bir bising bam kana kurum jari For the first time in Manipur, Oinam Ibeton Devi IAS Academy